mahoksa gi khal kai handna thamba amadi umang kan bada miyam gi mateng changi haina Deputy Chief Minister YG Kumar na phongdokre CESC gi boss semna loba class 10 parikha gi paukhum che khudimag re-evaluation tawgadabni haina desamna dabi tawrakle ngasi lamdama se cheng ke je lupa yang khayor liba asigi daita lenga ka taisin ba yadri mipum khudimag wakhal tamina ba changli Chief Minister NBN masana haidok wa ngak haina jiribam gi miyamna warore Center gi luching ba singna kawbadagi nahan Delhi da chatkiba Manipur gi Chief Minister NBN ngasi nungkhil pung ani taba matamda Imphal da thorakre Assam gi Additional Chief Secretary Jisnu Barwana luchingba official drama pan yawba kangbu amana Northeast State khar da chatharkiba mifam gi saruk amoina trade ki matangda More da leiriba integrated check post Manipur Sarkar amadi Chamber of Commerce More gi office singa yauna mifam bangthokre All Development Committee Kaisamthong gi Chairman Mahesh Thongaujomna Chawkhat Thorang Kanglup Thogda Babok Lekai Panthoibi amadi Apunba Nupi Marup Thogda Babok Lekai gi thongmi singda street lamp kuntra khusinakre Lila Singh Khongnang Khong Pachak Pukri Mapalda Nongna Sabal Loiba Public Waiting Set ngasi Thangaiban United Club ki President Brojen Singhana Sangaduna miyamda khusinakre CESC gi oina boss em amadi course emna loba class 10 amasung 12 parikha da magwang na phangduna mai palakhrba ward number 3 gi mahiroi singda achamba khudol piduna pungning thawgatkhre Soibam Thoithoi na iba yot na semba nupi yot haina mingthonba saireng lairik ma phongkhre Jiribamda Girls Education among Minority Community haiba hiramda nongmagi oiba awareness program ma pangthokkhre Nomini ni chupna chathagadaba internet sathi gi training program Rongpur part 2 da hawdokkhre AN32 kai khibam fam aduda changsin khiba rescue team gi members sing Indian Air Force na kanbang ngamkhre nongching gi fibam fattabana mafam aduda panduna lairi Jammu amadi Kashmir gi Burgam district ta ngase ayuk lalhauba amasung security force singa khuthongna khre Chaliba thasi taramapan gi kulumdoi fawa Germany da pangthokhiba manga suba Black Forest Cup lising ani taramapan India gi maut sinduna sana gi medal lower khrabi boxer Khunja Mayum Anju Devi haraukta yamna okhre